CDO Imphal East Sub Inspector oina thabak tauba Baisa Mayum Devshan haukiba chahi 2016 da lupa crore ahum henba drug lalon itik taubaga mari leinana police na fagat kiba miyoi amabu handak Manipur gi Chief Minister na Manipur Chief Minister's Police Medal for Gallantry piduna ikai khumna kiba adu maram chadaba ama oirambadagi mahaki Gallantry Award adu cancel taukibaga loinana thaudok asigi matangda IGP Intelligence ke Radha Shyamna Luchingba Inquiry Committee ama semduna thigatnaba ngarang numidang athengbada Joint Secretary Home na cherol ama thokre COVID-19 na pirakpa psychological oiba chaitheng singi matangda ngasi Sagolban Thingom Laikai Community Hall da Youth Welfare Club Sagolban Thingom Laikai ga khusamnaduna Indian Red Cross Society Imphal na psychological awareness thoram pangthokre Thoram aduda COVID-19 na maram oiraga ohelakli ba psychological effect yagi maramda khana naina kre awareness program aduda Dr. Mohen President Indian Red Cross Society Manipur branch Masai yauna tongan ba resource person kyana wangangki Assam gi Hozai ge Zugizanda ngarang maming leiraba ai ba Libran lakpam ngobagi laidik ahum haibade Saireng iba tamba chatpa Saturday Conversation for Children and Children's Wild Animal Hainaming thonba lairik singa si phongkhrei hairiba lairik singa se Jugijanda leiba Haubam Krishna Kumar gi yumda aiba luf Assam Hozai na sinlangduna phongkhibani Handak pangthokadoriba Parliament ki nongzu mifam asida COVID-19 na maram oiduna anoba thoksil kya uba fangadori chathagadoriba mifam asimak Rajya Sabha ge Chairman M Venkaiah Naidu amadi Lok Sabha gi Speaker Om Birla anina warep laukibagi matungina House animaki chamber amadi gallery sing haujik oiriba fiba masina maram oiduna sizinnagadori Venkaiah Naidu na chatliba chayol asi fawbagi manungda test tauba yauna rehearsal tauba amade aroibo oina yengsinbagi thabak loisinna ba pautak pikhrei masigi matangda Rajya Sabha gi Secretariat nasu mamangi chayol anidagi hauna matam hena thabak subagi thabak chathari Health ki Minister of State Ashwini Kumar Choube na haikhre madudi coronavirus ki oina ahanba puthokadaba hidak adu ahanba laina asibu thengnabada mangjil thana thabak tawriba miyoisingda hana fangangani haina corona vaccine asi hauji scientist kyana kana hotnaduna test kya chathaduna hotnari Choube na makhatana Prime Minister na haudokiba National Digital Health Mission busu thagat kibaga loinana masina health ki sector da achouba hongwa machawna purakpa ngamlagani hairi